Lakhipuronline puthokjaba megi tang 13 thangjanumit ki Khomjinba Pao tabirasi. Ahanbada maruoiba pau. Silcharda Greenfield Airport semgatpagi damak laingakna cha bagan sengdokpagi thabak kanna chathari. Juar habana chingbada karamna cheksil thorang lokhatkadagi haibagi matangda mock drill pangthokre. Nong leptana chubana maram oiraga Silcharda Barak turelgi isingimai khudong thiba lei yaukhre. Jiri turelda tasin kiba miyoi ama hojiksu thiba khangdana leiri amasung meter chatret kamar furomgi marak mayung oigadaba chaukraba nungi saruk ama prithibigi manak nak nampaiga daure. Haujik mapung oiba pau tabirase. Silcharda Greenfield Airport semgatpagi damak laingak na chabagan sengdokpagi thabak kanna chathari. Dolu chabagan gi thomi kayamaromna laingak ki khongjang asigi mayokta leirabasu lam sengdokpagi thabakti leptana adumak chathari. Hairiba mafam asida ngaksel lanmi kayamaromna ngaksenduna masing yamkraba bulldozer singna cha pambi phukdokpagi thabak ngasi ju pangtokki. स्थिति ये है कि जो प्रोसेस शुरू किया गया है लैंड एक्विजिशन का ग्रीनफील्ड एयरपोर्ट में, वो प्रोसेस इन प्रोग्रेस है और उसको लेके डिप्लॉयमेंट इन प्लेस है. कुछ लोग रेजिस्टेंस दे रहे हैं, सो उनको बुझाया जा रहा है कि उनका जो मेमोरेंडम साइन हुआ था उस हिसाब से उन लोगों का कोई भी नुकसान नहीं हुआ है. किसी की कोई आपत्ति है तो वो कंसर्न्ड ऑफिशियल से जाके मिलके अपनी आपत्ति को मतलब एड्रेस कर सकता है. इस तरह से सरकारी काम का विरोध करना किसी के भी हित में नहीं. पावगी लिखुन मतुंगिना ग्रीनफील्ड एयरपोर्ट सेमगटपगी दमक हौकिबा मार्च की तांग 13 दोलू चा कंपनी अमसुंग थौमी सिंगी माइगेदगी ट्रेड यूनियन अहुमगगी मरक्ता MOU अमा खुद एक पिनखी. कंपनी की अपुनबा लम बिघा 18,950 की मनुंगदा एरोप्लेन ताफम असि साननबगी दमक लम बिघा 2,2 मखाई कंपनीना आसाम लेंगाकता पीबदा यानाखिबनी. हाइरिबा चा बागान असिदा थबक तौरंबा थौमी सिंगी पिफम थोकपा सेनफम खुदिंगमक पीबता नतना थौमी अमतगी थबक मांगलोई हाइबगी वाफम यानाचे अदुदा यूनियन सिंगा यानबा पुरक्तुना खुदियक पिनबनी हाइरि. अदुम ओइनमक यामख्रबा थौमी सिंगना मसिबो अमुक यानिंगदबा उलकपदगी मखा ताना थोकनिंगदबा थौदोकसिंग थोकतननबा अकनबा चेक्सिल थौरांग लोखतुना लम सेंगदोकपगी थबक चथरी. नुशीजरबा कसार लमदम की मिपम खुदिमक मकाना कोमन खुरुमजरी अमसुंग नुंगाइबा पाउसेल अमा पुद्रा लाक्चरी मदुदी दुकानदार.com ना इसा इसागी युमदा डिलीवरी चार्ज अमत लौदना होम सर्विस की खुदोक चाबो पिजरी किचन आइटम्स युमगी चाना थकननबा फास्ट फूड के आइटम्स फिजिट लेते न चिंबसिंग कैश ऑन डिलीवरी की खुथांगदा होम डिलीवरी सर्विस असकी खुदोक चाबस में आम लौबियु हेना अकुपा मरोल खंगबिनिंग बलेरगा सु www.dukandar.com नत्रगना 7896677707 हाइब्रो कॉन्टैक्ट नंबर सिदा अकुपा मरोल खंगबियु हाइदुना हाइजन खुरुमजन. District Disaster Management Kasargi Lamjing Makhada Megi Tang 13 Irai Numita Asapali English School Fulertol Amadi Emmanuel Rural Hospital Poilapul ka khusam naduna Yuar habadagi aikoina karamna cheksil thorang lokot kadagi haibagi matangda mock drill pangthokre. Hiram asida hai singlaba volunteer sing amadi haksel gi miyoi singa loinana pangthokhiba mock drill asina yamna chauna pakriti gi oiba asiguma thodokna maram oiraga amangata asiana thokpadagi karamna ngak thokpa ngamgadagi haibadu miyamda utkhi. 4RSD project ki consultant Sri Penil Malakar gi lamjing makhada District Disaster Management Authority DDMA gi official sing amadi school gi mahiroi singa loinana pangthokhiba mock drill gi thoramaduda Lakhipur ki SDO Sudip Nath SCS Circle Officer Jonathan Baifei Executive Magistrate Joy Christina Ngamlai SCS Abda Mitra gi volunteer sing Asapal English School Emmanuel Rural Hospital Burros Memorial Christian Hospital gi mahiroi sing amadi atei makok thongba miyoi sing sarugyakhi. Panbayai Thoramasi Megi Tang 13 da Asapali English School Fulertol dagi haudokhibani. At a time of incident or any disaster, so knowledge should not be only restricted to you that you are getting an information. Asapali English Senior Secondary School. I welcome each and every one of you who are here to be a part of this earthquake mock drill briefing session.
I didn't get any Turn damage. on. Okay, say now. I didn't get any damage. And इनको help करो आप इधर पकड़ो जोर से. You go. Yes. So level high करो थोड़ा. Yes. So how many of you have the local ambulance number? को lay down करना है जो injured है. You know, so that will be involved. So who is the logistic person? Assam Lengang ngasi Khanapara gi Veterinary College Lampakta tongan ba department taramathoi gi oina appointment letter lising kunithoi chamapan ga yang khainipan yenthokpa gi thorom pangthok lagani thoramda CM Dr. Himanta Biswa Sharma na thabak ki che sing adu yenthokani Nong leptana chubana maram oiraga Barak Tural gi singimai khudong thiba lai yore Silchar Annapurna Ghata ngarang Irai numit ki numidang pung tarukta Barak Tural gi ising imai meter 38.6 yokre hairiba matam asida ising imai wangkhatpagi chang pung 10 cm taret oikhi panba yai Silchar Annapurna Ghata Barak Tural gi khudong thiba lai gi chang asi meter 38.6 ahumne Jiribam district ki manung channa leiba Kalinagar part 1 Lungraijang area da Langchung Pau Kamai masagi chahi kuntra humdoi apokpa Lakhitraba ningthau Kamai nungba Tamenglongdagi hojikna Lungraijang da leiba miyoy asina san thiba chatkibadagi Jiri Tural gi isingda tasin khibadagi hojiksu thiba phangdana leiri hairi hiramasigi matangda khungi chairman na paugi mifam ama pangthoktuna Langchung Pau Kamai mahakasi santhiba chatkibani sanadu Turel gi wangma isingda lanba aduda mahaksu ising aduda lanthoknana ba honabada Turel gi ichel aduna kanman khibana mahak isingda irakna khibani hairi thaudok asigi matangda Jiribam gi DC amadi SP da cherol amasu pisinkre haiki Rongmai Naga Council Manipur RNCM Jiribam area amadi khunja singnasu Langchung Pau Kamai bu thibada mateng pangki haina su phongdokhi Paugi mifam asida Kunja Singh amadi Rongmai Naga Council Manipur RNCM Jiribam area gi member sing su sarukjaki Sundrangda paiduna chatpa meter chatret kamar furom gi marak mayung oigadaba chawkhraba nungi saruk ama prithvi gi manak nakna paiduna chatkadori haina NASA na mangjawa pirakre NASA gi near earth object ki thijiloi singna hairiba 2008 TZ3 haina mingthon ba asteroid asi hayeng nongmaijing nimita prithvi gi manak nakna paigani hairi manak nakna haijarabasu prithvi dagi kilometer lakh kunthra rom thapna paigadabana malemda leiriba jiba singda amanga ta thokpagi kiningai di oide hairi pungda kilometer lising kunthra nipan gi changda khonjel dagi saruk kunthra hena khongjel yangna paiduna chatliba sunrangi nungasi chahi ani khudingi prithvi gi manak tamna paiduna chatli haina pawasina makhatari Aroibada maroiba pau amukhana Silchar da Greenfield Airport semgatpagi thamak laingakna cha bagan sengdokpagi thabak kanna chathari Juar habana chingbada karamna cheksil thorang lokhotkadagi haibagi matangda mock drill pangthokre Nong leptana chubana maram oiraga Silchar da Barak Tural gi singimai khudong thiba lai yokre Jiri Tural da tasin kiba miyoi ama hojiksu thiba khangdana leiri amasung meter chatret kamar furom gi marak mayung oigadaba chawkhraba nungi saruk ama prithvi gi manak nak nampaigadore Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare